ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯪꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯪꯁꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃꯨꯌꯥꯏ ꯄꯔꯞ ꯀꯨꯝꯊꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯌꯥꯏꯅ ꯕꯟꯗꯅꯥ ꯍꯥꯏꯔꯤꯕ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯨꯆꯣ, ꯑꯗꯨꯗꯨꯒ ꯅꯍꯥꯛꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒ ꯑꯃꯨꯛ ꯊꯦꯡꯅꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯑꯃꯥꯏꯕꯤ ꯕꯟꯗꯅꯥꯅ ꯅꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯂꯕꯗꯤ ꯈꯨꯗꯛꯇ ꯑꯩꯉꯣꯟꯗ ꯄꯥꯎ ꯊꯥꯔꯛꯀꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯅ ꯃꯈꯥ ꯁꯝꯊꯔꯛꯀꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯃꯨꯌꯥꯏꯅ ꯀꯅꯥꯒꯅꯣ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯃ ꯊꯣꯛꯂꯛꯂꯗꯨꯅ ꯑꯩꯅ ꯁꯣꯏꯗꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯒꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯛꯊꯥꯛꯇꯤ ꯅꯍꯥꯛꯅ ꯈꯪꯂꯤꯕꯗꯨꯉꯥꯏ ꯃꯌꯥꯝꯗꯒꯤ ꯇꯥꯕ ꯌꯥꯔꯣꯏ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯨꯌꯥꯏꯕꯤꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯌꯥꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕꯤ ꯕꯟꯗꯅꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯄꯨꯄꯣꯜꯁꯨ ꯑꯗꯨꯃꯉꯥꯏ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤꯗꯤ ꯃꯍꯥꯛ ꯇꯨꯝꯊꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯐꯤ ꯁꯥꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯤꯡꯁꯥꯞꯈꯔ ꯆꯦꯟꯅꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯕꯣꯏ ꯀꯣꯂꯣꯝ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯂꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯉꯣꯟꯗ ꯄꯤꯅꯅꯕ ꯊꯝꯂꯤꯕ ꯂꯪ ꯃꯌꯣꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕꯗ ꯂꯪ ꯃꯌꯣꯝ ꯑꯃꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯔꯣ ꯂꯥꯎꯗꯨꯅ ꯆꯤꯡꯊꯣꯔꯛꯂꯒ ꯀꯥꯡꯈꯗ ꯂꯪꯁꯤꯟꯈꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯆꯤꯡꯂꯦꯝꯕꯤꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤꯅ ꯍꯩꯃꯥ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯤꯡꯂꯦꯝꯕꯤ ꯐꯤ ꯃꯌꯣꯝ ꯑꯗꯨꯅ ꯂꯪꯁꯤꯟꯈ꯭ꯔꯤꯕ ꯍꯥꯏꯕꯗꯤ ꯂꯪ ꯃꯌꯣꯝ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯗꯣꯝꯗ ꯐꯠ ꯂꯩꯊꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯂꯪ ꯃꯌꯣꯝ ꯑꯗꯣ ꯂꯩꯃꯥꯏꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡꯂꯦꯝꯕꯤꯅ ꯂꯩꯃꯥꯏ ꯑꯗꯨꯗꯒꯤ ꯇꯥꯞ ꯈꯨꯟꯒꯠꯇꯨꯅ ꯂꯪ ꯃꯌꯣꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯃꯤ, ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕꯗꯨꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯣꯠꯂꯝꯂꯤꯕꯗꯣ ꯍꯣꯠꯀꯦ ꯍꯥꯏꯗꯨꯅ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯪꯀ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯍꯣꯠꯀꯦ ꯍꯥꯏꯗꯨꯅ ꯕꯣꯏ ꯑꯗꯨꯗ ꯌꯦꯡꯊꯔꯛꯄꯗꯗꯤ ꯕꯣꯏ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯦꯛ ꯑꯃ ꯌꯦꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯣ ꯃꯤ ꯑꯃꯒꯤ ꯁꯛꯇꯝꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯁꯛꯇꯝ ꯑꯃꯒꯤ ꯃꯤꯑꯣꯏꯁꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯎꯔꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯃꯇꯣꯝꯇ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯕꯨ ꯕꯣꯏ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯌꯦꯎꯗꯕꯅꯤꯗ꯫ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯀꯩꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯁꯠ ꯐꯥꯎꯗꯣꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤꯗꯨꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯆꯤꯡꯂꯦꯝꯕꯤꯅ ꯃꯃꯥꯕꯨ ꯇꯥꯅꯅꯕ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯕꯟꯗꯅꯥ ꯍꯥꯏ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯕꯨꯄꯨꯜꯁꯨ ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯗꯤ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡꯅ ꯄꯤ ꯀꯥꯡꯅ ꯃꯃꯤꯠ ꯑꯗꯣ ꯀꯔꯤꯅꯣ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯃꯃꯥꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯟꯗꯅꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯃꯗꯤ ꯂꯪ ꯃꯌꯣꯝ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯈꯤꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯟꯗꯅꯥꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄꯗꯤ ꯉꯝꯗ꯭ꯔꯗꯅ ꯏꯆꯥꯗ ꯇꯥꯟꯅꯔꯛꯂꯤꯕꯅꯤꯅꯦ, ꯇꯧꯁꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯟꯗꯅꯥ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯣꯏꯔꯝꯕ, ꯂꯥꯏ ꯇꯥꯟꯕꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯗꯨꯅ ꯕꯟꯗꯅꯥꯒꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯂꯩꯃꯥꯏ ꯍꯥꯏꯕꯗꯤ ꯐꯃꯥꯡ ꯑꯗꯨꯗ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯌꯦꯛ ꯈꯔ ꯂꯩꯃꯥꯏꯗ ꯈꯣꯔꯣ ꯆꯤꯡꯗꯨꯅ ꯌꯦꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕꯗꯣ ꯃꯃꯤ ꯊꯣꯏꯅ ꯇꯥꯕ ꯅꯠꯇꯦ, ꯆꯨꯝꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯋꯥꯈꯜꯅ ꯌꯦꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯦꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯟꯗꯅꯥ ꯁꯠ ꯐꯝꯊꯔꯒ ꯕꯨꯄꯣꯜ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤꯗ ꯌꯦꯡꯂꯒ ꯅꯈꯣꯏ ꯑꯅꯤ ꯀꯔꯤꯃꯠꯇ ꯋꯥ ꯉꯥꯡꯂꯛꯀꯅꯨ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯋꯥ ꯉꯥꯡꯂꯕꯗꯤ ꯋꯥ ꯉꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯂꯥꯏ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯤ ꯕꯟꯗꯅꯥꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯈ꯭ꯔꯦ꯫
ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯉꯣꯟꯗ ꯄꯤꯅꯕꯒꯤ ꯃꯔꯣꯟ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯐꯅꯦꯛꯁꯤꯡ ꯐꯤꯁꯤꯡ ꯑꯃꯗꯤ ꯂꯪꯁꯤꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯅꯤꯡꯈꯥꯏꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤꯗꯤ ꯀꯤꯃꯟꯈꯤꯕꯅ ꯃꯃꯤꯠ ꯃꯅꯥ ꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯄꯥ ꯕꯨꯄꯣꯜꯗ ꯀꯣꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯤ ꯑꯗꯨꯕꯨ ꯕꯨꯄꯣꯜꯅ ꯀꯤꯒꯅꯨ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯀ ꯅꯥꯟꯊꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯤꯗꯅꯕ ꯐꯥꯊꯕꯤꯔꯤ ꯕꯟꯗꯅꯥ ꯂꯩꯋꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕꯗꯒꯤ ꯃꯁꯥ ꯑꯗꯣ ꯆꯩꯅꯥ ꯐꯪꯕꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯕꯨꯄꯣꯜꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯕꯟꯗꯅꯥ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯅ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯆꯩꯔꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯨꯄꯣꯜꯒꯤ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤ ꯕꯨꯄꯣꯜꯗ ꯀꯣꯜꯂꯤꯕꯗꯣ ꯁꯠ ꯊꯥꯗꯣꯛꯈꯤ ꯑꯗꯨꯗꯨꯒ ꯕꯨꯄꯣꯜꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯄꯗ ꯕꯨꯄꯣꯜ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯂꯤ ꯍꯥꯏꯕꯗꯤ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝ ꯑꯃ ꯐꯪꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ ꯃꯗꯨ ꯎꯕꯗ ꯕꯟꯗꯅꯥ ꯆꯦꯟꯁꯤꯟꯗꯨꯅ ꯕꯨꯄꯣꯜꯕꯨ ꯍꯧꯒꯠꯅꯕ ꯍꯣꯠꯅꯕꯗ ꯕꯨꯄꯣꯜꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯨꯒꯤ ꯈꯨꯕꯤ ꯑꯗꯨꯅ ꯅꯝꯈꯤꯕꯒꯤ ꯈꯨꯕꯤ ꯃꯔꯨ ꯑꯗꯣ ꯅꯥꯟꯊꯣꯛꯇꯨꯅ ꯄꯩꯊꯦꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯕꯟꯗꯅꯥꯅ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏꯗ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯕꯤ ꯑꯗꯨꯕꯨ ꯂꯩꯈꯥꯏꯗꯨꯅ ꯁꯝꯃꯤ ꯃꯗꯨꯗ ꯕꯨꯄꯣꯜ ꯅꯥꯃꯜꯂꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ मधु उरग चिंगलेंबी यामना कन्न कन्न नोखलकली बुपोलना कइदरोगे इचा थोइबीना हकपो हायदुना हंगलकपदा चिंगलेंबीदो हौना हौना नोकलगा ममाय अदुना नोंथक्ता येखटलगा महाग नोक नोक्तुना का अदुदगी थोखी आदुमना का अदुदगी थोखिबदुता बंदनाना तानखी अदुगा नंगना अदुमना चखिबा यारोय नहांगना आई इचा सिबु पुखिबा यारोय लाव अरोइबा वारिबा सानसी नंगना पावलिबदो करिनो आई पीगी हायदुना चिंगलेंबी की कातमना अमुक चिंगसिलकली बुपोलना हाय करिनो तौरीबसिबो आइबो बाप अमदा तादरे आइबु बा अमुक ताहलु खुदना खुद नाबने हायदुना हायरकपदा बंदनाना हायरकली आइखोइगी इमुंगता अमाइबा अमना फत्तबा लाइटिन थाजलक्तुना आइगी इचा असिबु ngawhalle maramadunani aigi icha nupi asina ngawri phai torokdibasi aduga mahana haujik chaliba sisu karaida no khangbanati mahak asum asum chakibaduna chada thaktabana mahak masa asi wamanduna sigadoribani adumna aigi icha nupi asina siraga yummasita phattaba lighting thajalakliba mahaiba adudi makho pongna nokadoribani maramaduna aina thabak asibu amuk laihan tawdaba yararoi adumna harakpada bufolna tawgadabani ai yamata ngairaba igi icha nupibu asumna mahang laknaba yabro laihan tawbadati source to the heart katabari adumna hairakpadu bandana mapuroi bana hairibadu thoine hena tasan dabida magi oiba laigi thorom khara tawba horakli matamadu da singlembiri karu dagi thokina bagida makta yamna kana honarakpadagi bupolna mahaki makut anabadwa mahana tapna semaga phi amana kanna kisali aruduga chinglembibu yamna kanna konsinduna pharaga thami चिंगलेंबीरी आइबु थादोकलो करिगिदमक्ता आइबु फारिबनो आई चलगे हाइदुना कन्न कन्न लाउदुना नानथोकनबो होनरी मतमलुदा बुपोलना मचानुपी चिंगलेंबीबु चखितनमक्ता यामना कन्न फादु यालिबनी बंदनानसु चिंगलेंबीदो चलन खिगनु करिगुम महाना युमसिगि मपान हेक थोखिबदा महाक लोइरबनी हाइदुना बुपोलदा हाइरी मसिगि मतुंग चिंगलेंबीदो बंदनाना यामना कन्न लेवा मंत्र सोंदुना चिंगलेंबीगी मसादा हन्ना कामसिलपदगिदि चिंगलेंबी लेमाइदा वखल मांगदुना हाइथख्रे मतमदुता मखुना लेरिबा कारुदगी कनागुंबा अमा गुदुंग चेंथोखिबगी मखोल ताई अदुबु सत्तब अमतदि उबनति बंदनानादि उई बंदनाना हाइरी नरित मताथुगा अइमोदगा सुसिंगनबा सारी खंगनी लाइहन तौदबा सुयायादि आसोमना हारमलगा बंदनाना महाकी मपुरुइपा बुपोलदा मचानुपी खर येंसलमु ngar leraka mahak suwakhal laklagani ai thabak amada tauge hairamlaka चिंगलेंबीगी ममा बंदना मपानदा साउना परप थोखी मदुगी मतुंग महागना लाइटिन खर खुरुमदुना मखा मनिंग अवांग नोइनमक खुरुमलबा मतुंगदा इमुंगदा अमुक चंगकले मसम मना थादोकले अदुगी मतुंगदा महाकी लुखुमदा ngaदुना थमलिबा थांसांग अदो पाइदुना मपानदा परप अमुक थोरकले अदुगा थांसांग अदो हाइरदुना जगुई सादुना मुरुम लेवा खरसु सोली आदुमना तौरकपदुता महाकी मपुरुइबा बुपोल
ꯃꯄꯥꯜꯗ ꯊꯣꯔꯛꯇꯨꯅ ꯕꯟꯗꯅꯥꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕ ꯑꯗꯨꯗ ꯕꯟꯗꯅꯥꯅ ꯍꯧꯖꯤꯛ ꯑꯃꯝꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯈꯔꯗꯤ ꯉꯥꯟꯕ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯣꯏꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯕꯨꯄꯣꯜ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕꯗꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯨꯄꯣꯜꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ, ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯑꯐꯕꯔꯥ ꯐꯠꯇꯕꯔꯥ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ, ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯊꯔꯒ ꯐꯝꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯆꯤꯡꯂꯦꯝꯕꯤ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯥꯜꯂꯤ, ꯃꯃꯥꯕꯨ ꯀꯟꯅ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯆꯤꯡꯂꯦꯝꯕꯤꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯟꯅ ꯀꯧꯔꯛꯄꯗꯨꯗ ꯕꯨꯄꯣꯜꯗꯣ ꯄꯔꯞ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯒ ꯆꯤꯡꯂꯦꯝꯕꯤꯗ ꯍꯥꯏ, ꯅꯍꯥꯛ ꯋꯥꯈꯜ ꯂꯥꯛꯂꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯍꯣꯏ, ꯑꯩ ꯋꯥꯈꯜ ꯂꯥꯛꯂꯦ, ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯨꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯄꯣꯜꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯏꯃꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯒꯦ, ꯃꯍꯥꯛꯅ ꯃꯤꯉꯣꯟꯗ ꯂꯥꯏꯍꯟ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯇꯧꯈ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯄꯣꯜꯅ ꯅꯃꯥꯗꯤ ꯁꯨꯃꯥꯡꯗ ꯑꯉꯥꯎꯕꯤꯒꯨꯝ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯍꯧꯔꯤ, ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯅꯪꯒ ꯑꯩꯒ ꯆꯠꯁꯤꯜꯂꯛꯑꯣ, ꯌꯦꯡꯉꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯄꯔꯞ ꯑꯃꯨꯛ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯥ ꯕꯟꯗꯅꯥ ꯑꯣꯟꯊꯣꯛꯄ ꯁꯛꯇꯝ ꯑꯃꯗ ꯂꯩꯔꯝꯂꯤ꯫ ꯃꯐꯤ ꯃꯔꯣꯜꯒ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯈꯩ ꯃꯍꯥꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯥꯡ ꯑꯗꯣ ꯀꯣꯏꯍꯥꯏ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯌꯥꯟꯗꯨꯅ ꯇꯥꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯕꯟꯗꯅꯥ ꯃꯁꯥ ꯑꯗꯣ ꯆꯣꯛꯊꯔꯗꯨꯅ ꯂꯩꯃꯥꯏꯗ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯎꯞꯁꯤꯟꯗꯨꯅ ꯇꯨꯒꯦ ꯇꯧꯕꯗ ꯈꯨꯔꯨꯅ ꯉꯥꯛꯄꯗꯒꯤ ꯃꯍꯥꯛ ꯈꯨꯗꯨ ꯀꯨꯜꯂꯒ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯕꯟꯗꯅꯥꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ, ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯈꯣ ꯍꯥꯏꯕꯅꯣ, ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯕꯨꯗꯤ ꯆꯩꯔꯥꯛ ꯄꯤꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯟꯗꯅꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯃꯊꯪ ꯁꯦꯠꯆꯤꯟꯕꯤꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯟꯗꯅꯥꯅ ꯍꯥꯏ, ꯑꯉꯥꯡ, ꯅꯪꯅ ꯀꯔꯤ ꯈꯪꯉꯤ, ꯑꯩꯁꯦ ꯃꯤꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ, ꯑꯩꯅꯕꯨ ꯇꯧꯈ꯭ꯔꯦ ꯈꯟꯈ꯭ꯔꯕ ꯊꯕꯛ ꯑꯗꯨꯗꯤ ꯇꯧꯗꯨꯅ ꯈꯛꯇꯣꯛꯇꯦ, ꯃꯥꯒꯤ ꯑꯃꯨꯌꯥꯏ ꯍꯥꯏꯕ ꯃꯥꯏꯕꯁꯤ ꯑꯩꯅ ꯉꯁꯤ ꯂꯣꯏꯁꯤꯜꯂꯒꯗꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯟꯗꯅꯥꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯃꯨꯌꯥꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯥꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯨꯌꯥꯏ ꯏꯆꯝ ꯆꯝꯕ ꯏꯂꯥꯏ ꯂꯥꯏꯕ ꯃꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯕꯟꯗꯅꯥꯅ ꯊꯥꯔꯛꯂꯤꯕ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯄꯥꯏꯔꯛꯂꯤꯕ ꯑꯃꯨꯕ ꯇꯥ ꯑꯗꯣ ꯑꯃꯨꯌꯥꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯐꯥꯗꯨꯅ ꯊꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯅ ꯅꯪꯗꯤ ꯑꯩꯅ ꯀꯧꯗ꯭ꯔꯤꯐꯥꯎ ꯂꯥꯛꯑꯣꯏꯅ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯀꯅꯣꯁꯨ ꯍꯥꯏꯈꯤꯕꯅꯤ, ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯕꯟꯗꯅꯥꯗ ꯍꯥꯏꯗꯣꯛꯄꯗꯒꯤ ꯇꯧꯔꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯅꯍꯥꯛꯄꯨꯁꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯂꯦꯝꯗꯅ ꯊꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯌꯥꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏ, ꯑꯄꯪꯕ ꯃꯥꯏꯕ, ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯅꯍꯥꯛꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯕꯟꯗꯅꯥꯗ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯕꯟꯗꯅꯥ ꯍꯥꯏꯔꯤꯕ ꯃꯥꯏꯕꯤ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯈ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯁꯤ ꯅꯍꯥꯛꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯈꯤꯗꯨꯅ ꯂꯥꯏꯍꯟ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯌꯦꯡꯉꯨ, ꯅꯍꯥꯛꯅ ꯉꯥꯛꯂꯒ ꯍꯧꯖꯤꯛ ꯊꯝꯂꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯉꯥꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯗꯤ ꯑꯃꯥꯏꯕꯤ ꯕꯟꯗꯅꯥꯒꯤ ꯏꯆꯝ ꯆꯝꯕ ꯈꯨꯗꯣꯜ ꯈꯨꯠꯂꯥꯏ ꯑꯃꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤꯅ ꯕꯟꯗꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯨꯗꯣꯜ ꯈꯨꯠꯂꯥꯏ ꯑꯃꯅꯤ꯫ ꯌꯦꯡꯉꯨ, ꯃꯍꯥꯛꯀꯤ ꯕꯟꯗꯅꯥꯒꯤ ꯈꯨꯗꯣꯜ ꯈꯨꯠꯂꯥꯏ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯔꯝꯂꯒ ꯕꯟꯗꯅꯥꯅ ꯍꯧꯖꯤꯛ ꯊꯥꯔꯛꯈꯤꯕ ꯑꯃꯨꯕ ꯇꯥ ꯑꯗꯣ ꯑꯃꯨꯌꯥꯏꯒꯤ ꯃꯅꯥꯛ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯉꯥꯛꯇꯨꯅ ꯊꯝꯂꯤꯕ ꯑꯃꯨꯌꯥꯏꯒꯤ ꯃꯁꯥ ꯑꯗꯨꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔ ꯂꯥꯏꯃꯨ ꯑꯗꯨꯅ ꯄꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯑꯃꯨꯌꯥꯏ ꯃꯍꯥꯛꯅ ꯉꯥꯛꯂꯤꯕꯗꯣ ꯊꯥꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕꯗ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯊꯥꯕꯗ ꯑꯃꯨꯌꯥꯏ ꯁꯤꯕ ꯃꯆꯦꯠ ꯈꯥꯡꯅ ꯍꯤꯡꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛꯀꯤ ꯊꯋꯥꯏ ꯃꯥꯡꯕ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕ ꯑꯃꯨꯌꯥꯏꯅ ꯃꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯉꯥꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯛꯅ ꯈꯜꯂꯝꯕꯗꯒꯤ ꯐꯔꯦ, ꯈꯣꯏꯌꯨꯝ ꯂꯥꯏꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕꯨ ꯉꯥꯛꯍꯟꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯑꯃꯨꯌꯥꯏꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯤ, ꯑꯗꯨꯒ ꯕꯟꯗꯅꯥꯅ ꯊꯥꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯧꯗꯨꯅ ꯕꯟꯗꯅꯥꯅ ꯊꯥꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯃꯠꯇꯅ ꯀꯛꯄ ꯉꯝꯂꯨꯔꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯂꯥꯏ ꯑꯗꯨꯅ ꯉꯥꯛꯊꯣꯛꯄꯤꯈ꯭ꯔꯦ, ꯐꯥꯖꯤꯟꯕꯤꯈ꯭ꯔꯦ꯫
ꯑꯗꯨꯝ ꯇꯧꯔꯛꯄꯗꯨꯗ ꯕꯟꯗꯅꯥ ꯄꯨꯡꯉꯛ ꯉꯛꯏ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯌꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯕꯟꯗꯅꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯒ ꯑꯃꯨꯌꯥꯏꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯩꯕꯤꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯟꯗꯅꯥꯅ ꯀꯥꯞꯂꯛꯂꯤꯕ ꯄꯣꯠ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯌꯥꯏꯁꯨ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯌꯥꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯂꯣꯏꯅꯃꯛ ꯍꯜꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯟꯗꯅꯥ ꯃꯍꯥꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯄꯣꯜꯅ ꯀꯔꯤ ꯇꯧꯔꯦ ꯑꯃꯥꯏꯕꯗꯨ ꯁꯤꯈ꯭ꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯟꯗꯅꯥꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯒ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯏꯗ ꯊꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯈꯨꯜ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯀꯔꯤꯁꯨ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯑꯩꯅ ꯃꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯈꯨꯠꯂꯥꯏ ꯑꯃ ꯁꯥꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯟꯗꯥꯍꯟꯒꯅꯤ ꯑꯃꯨꯌꯥꯏ ꯍꯥꯏꯔꯤꯕ ꯃꯥꯏꯕꯁꯤꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯁꯨꯡꯐꯪ ꯐꯪꯂꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯟꯗꯅꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯩ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯄꯥꯞ ꯆꯥꯎꯅ ꯄꯨꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯟꯗꯅꯥꯅ ꯀꯔꯤꯒꯤ ꯄꯥꯞꯅꯣ ꯐꯠꯇꯕ ꯃꯤ ꯂꯣꯏꯁꯤꯟꯕꯕꯣ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯄꯥꯞꯀꯤ ꯃꯋꯥ ꯑꯃꯇ ꯂꯧꯗꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯌꯥꯏꯕꯨ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯄ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯄꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯅꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯟꯕ ꯑꯃ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯒꯅꯤ ꯉꯁꯤ ꯑꯩꯅ ꯊꯥꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯅ ꯀꯟꯕ ꯈꯨꯠꯂꯥꯏ ꯅꯠꯇꯦ ꯃꯊꯪ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠꯇꯨꯝꯁꯤꯡꯗꯨꯅ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯗꯣ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯟꯗꯅꯥ ꯏꯄꯥ ꯄꯥꯈꯠꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯍꯥꯛꯄꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯏꯃꯥ ꯈꯪꯗꯦ ꯑꯩꯒꯤ ꯀꯣꯛꯁꯦ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ ꯏꯂꯨꯝ ꯂꯨꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯟꯊꯦꯔꯛꯄꯒꯨꯝ ꯑꯗꯨꯃꯛ ꯐꯥꯎꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯟꯗꯅꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯍꯣꯔꯦꯟ ꯂꯥꯏ ꯑꯃ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯅꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯟꯗꯅꯥꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯈꯔ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯕꯨꯄꯣꯜꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯊꯕꯛ ꯑꯗꯣ ꯊꯦꯡꯉꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯁꯤ ꯁꯨꯞꯅꯒꯤ ꯆꯤꯡꯂꯦꯝꯕꯤ ꯃꯇꯣꯝꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯌꯦꯡꯈꯤꯕ ꯈꯨꯗꯤꯡꯃꯛꯇ ꯄꯪꯀꯤꯗ ꯀꯤꯕꯒꯨꯝ ꯇꯧꯔꯛꯂꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯝꯅ ꯀꯤꯒꯟꯕꯒꯤ ꯏꯊꯤꯜ ꯑꯃ ꯌꯥꯎꯔꯛꯂꯤꯕꯁꯤ ꯀꯝꯗꯧꯅ ꯌꯥꯎꯔꯛꯂꯤꯕꯅꯣ ꯈꯜꯂꯨꯕꯗ ꯆꯤꯡꯂꯦꯝꯕꯤ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯂꯒ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯉꯔꯥꯡ ꯃꯍꯥꯛꯅ ꯍꯦꯠꯈꯤꯕ ꯍꯤꯡꯁꯥꯞꯁꯤꯡ ꯑꯗꯣ ꯆꯨꯝꯅꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯣꯡꯅ ꯗꯣꯡ ꯂꯥꯎꯅ ꯀꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯗꯣꯡꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯗꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯑꯗꯨꯝꯅ ꯍꯧꯗꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯨꯡꯁꯤꯕꯨ ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯀꯩꯗ ꯂꯩꯕ ꯍꯧꯗꯣꯡꯁꯤꯡ ꯆꯪꯉꯛꯄ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯀꯥꯡꯈ ꯂꯨꯈꯥ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯎꯕꯗꯤ ꯐꯪꯂꯝꯗꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯎꯄꯨ ꯀꯥꯡꯒꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯛ ꯂꯥꯎꯅ ꯆꯪꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗꯨꯗ ꯕꯟꯗꯅꯥꯅ ꯎꯄꯨ ꯃꯈꯥꯗꯒ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯎꯄꯨ ꯃꯈꯥ ꯑꯗꯨꯗ ꯄꯥꯛꯊꯔꯒ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒꯗꯤ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯍꯧꯗꯣꯡꯒꯨꯝꯕꯒꯤ ꯈꯣꯡꯒꯨꯜ ꯃꯥꯟꯕ ꯑꯃꯅ ꯐꯟ ꯆꯣꯡꯈꯠꯂꯒ ꯍꯣꯠꯇꯨꯅ ꯆꯦꯟꯈꯤꯕꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯗꯣ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯍꯩꯃꯥ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯁꯨ ꯀꯅꯥꯁꯨ ꯆꯦꯟꯈꯤꯕ ꯂꯩꯇꯕꯗꯒꯤ ꯀꯤꯔꯛꯂꯗꯨꯅ ꯆꯤꯡꯂꯦꯝꯕꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯂꯩꯖꯔꯨꯔꯒꯦ ꯈꯜꯂꯗꯨꯅ ꯄꯔꯞ ꯊꯣꯛꯈꯤꯅꯕ ꯇꯧꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯨꯠ ꯁꯠ ꯇꯤꯡꯊꯣꯔꯛꯂꯒ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯔꯛꯏ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯣ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯑꯗꯨꯝꯅ ꯆꯤꯡꯂꯦꯝꯕꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜ ꯌꯧꯁꯤꯜꯂꯛꯂꯤ ꯃꯥꯡꯒꯣꯜ ꯍꯦꯛ ꯌꯧꯕꯒ ꯆꯤꯡꯂꯦꯝꯕꯤꯅ ꯃꯁꯥꯗꯣ ꯀꯤꯃꯟꯈꯤꯕꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯃꯥꯡꯒꯣꯜꯒꯤ ꯀꯣꯜ ꯑꯗꯨꯗ ꯇꯞꯅ ꯀꯥꯈꯠꯂꯒ ꯐꯝꯂꯤ ꯑꯗꯨꯒ ꯃꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ
ꯇꯥꯟꯖꯥ ꯑꯗꯨ ꯑꯃꯛꯀꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯈꯪꯊꯤꯡ ꯊꯤꯡꯖꯤꯟꯈꯤ꯫ ꯃꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯑꯃꯨꯛ ꯍꯥꯡꯇꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨꯅ ꯇꯞꯅ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯣꯝꯗꯒꯤ ꯀꯩꯅꯣ ꯈꯪꯗꯕ ꯃꯤꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯥꯍꯨꯝ ꯑꯃ ꯆꯤꯡꯂꯦꯝꯕꯤ ꯇꯝꯅ ꯍꯨꯝꯖꯤꯜꯂꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯐꯝꯂꯝꯕ ꯀꯣꯜꯒꯤ ꯐꯝꯄꯥꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫